हाइनबले पृथ्वीस्ता अहानब खुंदा लेतारंब अखोइगी इपाई पुसिंग अदुना नोंथक्ता थोकलिबा था थवानसिंग से उबा मतमदा अंगकपा फावखिबा अदुगा चप मानना चावखले हारिबा ngasiगी मियोइबा खुइनसु नोंथक्ता यंखटपा मतमदा चप मानबा अंगकपा अदुमक फावरि हाइना तरंग मालंग सुंदरंग स्पेस की मरमदा नैनावासी मसी लनाई ओइना अगी ख्वाइदगी पामजबा हिरमने DSC चैनल्स ना होदोरखिबसु स्पेस का मरी लेना हिरमसिंगदगिनि हाइबदा हाइमन मथुकलोय खंजे मतमगी मतुंगिना सब्सक्राइबर यामखलपदगी मखल मथल हिरमसिंग सेमना ताकपिरपदगी तोंगान तोंगान हिरमसिंगदा खुद थाबा हुजरखिबने ngasidi aigi pamjabi space ki maramda mu video mo khudol tamjage khangminasi space ki maramda yam ngai kiningai oiba wa tara. Number 1 galactic cannibalism minami hatoga chamagi wa tabdai khoi kiba tu chungba phawe adu adom tha thawan grahasing koti koti punslaga semba galaxy sing makoi amaga amaga chathukna bagi thengainabagi wali di hana tabi khrabra researchers na amatoine yanarab wafamne galactic cannibalism chahi billion nipan natraga mapan khudingi achawa galaxy singna galaxy masa masa singa thengai nei hairi akhoi ium prithvi sisu magi manung chanda leriba milky way galaxy sisu ngasdi ki chahi billion mari rom dadi yumlo nav da leriba andromeda galaxy ga thengai narani panari akhoi nabudi uba fangaroi adubu kumhai adudi sarvana saibu hai sigi season from soidana leirani. Number 2 tauduna leriba sibak changsing akhoi miyoibana sundrang de hek chat porupudagi akhoi miyoibada nadana chimpanzee ma yauna hui ma de hodong kya sundrang da thagatki adom su khangbiramgani space ta charkibasing thagatkibasing loine hingna halakhiba natte sundrang da dum sikhiba halakhidabsu yauribane maramsna mi yauna tai jibasing ga sibak chang prithvi siga koibada space junks हाइदि अखोइना थागतखिबा मशीनसिंग अति अकाई मकुमरांग नत्रगा सिजनद्रबा सैटेलाइटसिंग मरक्ता सिबकचांगसिंग असिसु कोइताउ ताउरे लेरिबने स्पेस तदि ऑक्सीजन लेतबना सिबकचांगसिंग असि पथपुमथब तौदे डिकम्पोज तौदे मरमसना अखोइगी नोंथक्सिदा फमजिलबा सिबकचांगसिंग सु ताउरे हाइबसि करिगुमबदा निंगसिंगबियो समफनगेदि बायोटिन जिंक मल्टीविटामिन सिंग दरकार होय 𝗦𝗁𝗿𝗀𝗃 हेयरगमिससे मसी चाबदि याम हाउबा समफनबि चंगम मसी सिंगसु सुनि यावरबदगुम्बा विटामिन सप्लीमेंट अमने मसी चाबना सम अमदि कोइगी ग्रोथ फगतहल्ले समगि मपांगल कनखतहल्ले थागतहल्ले सम पाथरपदगि प्रिवेंट तौवे सम पोखाइबा हंथहल्ले कोलाजन पुथोकपा स्टिमुलेट तौवे मदि हेयर एजिंग दगि प्रिवेंट तौवे मसी नोंगमगि अमरखक चागदबने था अनिहुम चारगदि बेस्ट रिजल्ट फंगबंगमे हेयरगमिससे चाबदा साइड इफेक्ट लेते sugar free 100% vegan amadi gelatin free ni masi sabana akhigi daily diet yaudaba nutritional gaps cover tawduna hair loss dagi prevent tawda yam chawna mating pangi maramsna kanaraba hair gamisasi masi adongi daily diet add tawsinbio 𝗦𝗁𝗿𝗀 masin passing dagi product puthokpadugumba yam akhanaba platform amane sam unsa wed sexual well-being hygiene namsung sleep category ki products 𝗦𝗁𝗿𝗀 na puthokle masagi digital health clinic izabana free the online the confidential oina certified doctors in consult to yabagi khudong jab su pizari hair gamis ba mifsingna product sick link description dagi fangbigane. Number 3 thajna khoi bu thadok tuna jatkhine chahi khuding ye khoi gi thaja se khoi dagi centimeter mari mari rom di thatokhe centimeter mari mari rom di thatokhe centimeter mari haibasi masi inak nak para poi bana hujing bakidi masnai khoi da khudong thi thondre adubu chatpa bu leptragadi nongmadi panthung yori haibadune centimeter mari mari asi masi sum tinsinaragadi nongmadi mile phanayam su yorak toribane maramsna matam amadadi akhigi thajasi prithibidagi kahina lapthokiba maramna akhigi ising paksing gi thaki akakumda chaun akaibe pirakane akhigi prithibigi umgi khongjel sibok tapthalaptuna grahasta jiba panbana phundali ta duna leibada yam chauna temsingnarakane. Number 4 ngasi phawbagi oina akhina khangba ngamba universe asigi khwaidigi chawba graha solar jagat solar system asigi khwaidigi chawba graha de Jupiter ne adubu universe asigi khwaidigi chawba graha ni hariba Dennis P planet hariba graha siga sangdam naragadi akhigi Jupiter se
ꯃꯁꯛꯇꯤ ꯀꯅꯥ ꯑꯣꯏꯍꯧꯔꯦ 𝗧𝗵𝗶 ꯃꯥꯁ ꯑꯁꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯖꯨꯄꯤꯇꯔ ꯑꯁꯤꯒꯤ 19.5 ꯑꯣꯏ ꯍꯥꯏꯔꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯖꯨꯄꯤꯇꯔꯒꯨꯝꯕ ꯒꯦꯁꯅ ꯄꯨꯟꯁꯤꯜꯂꯒ ꯁꯦꯝꯕ ꯒꯦꯁ ꯖꯥꯏꯟ ꯑꯃ ꯑꯣꯏꯅ ꯎꯅꯔꯒꯁꯨ ꯂꯧꯅꯔꯒꯁꯨ ꯑꯦꯁꯇ꯭ꯔꯣꯅꯣꯃꯔ ꯀꯌꯥ ꯑꯃꯅꯗꯤ ꯃꯥꯒꯤ ꯁꯥꯏꯖ ꯆꯥꯎꯃꯟꯕ ꯑꯁꯤꯅ ꯃꯁꯤ ꯒ꯭ꯔꯍ ꯑꯃ ꯑꯣꯏꯅ ꯂꯧꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏ ꯀꯣꯅꯥ ꯃꯆꯨꯒꯤ ꯉꯥꯟꯕ ꯌꯧꯗꯕ ꯊꯋꯥꯟꯃꯤꯆꯥꯛ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯂꯧꯕꯅ ꯍꯦꯟꯅ ꯆꯨꯝꯒꯅꯤꯗꯅ ꯐꯣꯡꯗꯣꯛꯂꯤ Number 5 ꯑꯦꯂꯤꯌꯟꯁꯤꯡ ꯑꯁꯤ ꯃꯁꯤ ꯇꯁꯦꯡꯅ ꯂꯩꯔꯝꯃꯒꯁꯨ ꯇꯥꯏꯕꯪꯗꯗꯤ ꯑꯩꯈꯣꯏꯒ ꯁꯨꯡꯊꯦꯡ ꯊꯦꯡꯅꯈꯤꯗꯕ ꯌꯥꯏ ꯌꯨꯅꯤꯚꯔꯁꯇꯤ ꯂꯥꯏꯈ꯭ꯔꯗꯅ ꯑꯩꯈꯣꯏꯒꯤ ꯃꯤꯜꯀꯤ ꯋꯦ ꯒꯦꯂꯦꯛꯁꯤ ꯈꯛꯇꯗ ꯕꯤꯂꯤꯌꯟ 100ꯗꯒꯤ ꯇꯥꯗꯕ ꯊꯋꯥꯟꯃꯤꯆꯥꯛ ꯑꯃꯗꯤ ꯒ꯭ꯔꯍꯁꯤꯡ ꯂꯩꯔꯤꯕꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯌꯨꯅꯤꯚꯔꯁ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯁꯤꯡ ꯂꯥꯛꯉꯝꯗ꯭ꯔꯕ ꯒ꯭ꯔꯍꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕ ꯄꯥꯟꯕꯅ ꯈꯨꯟꯗꯥ ꯂꯩꯇꯥꯕ ꯉꯝꯕꯒꯨꯝꯕ ꯒ꯭ꯔꯍ ꯌꯥꯎꯔꯝꯕ ꯍꯥꯏꯕꯁꯤ ꯃꯁꯤꯒꯤ ꯑꯣꯏꯊꯣꯛꯄꯁꯤ ꯁꯥꯊꯤꯅ ꯋꯥꯡꯉꯤ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕ ꯈꯨꯟꯗꯥ ꯂꯩꯇꯥꯕ ꯉꯝꯕꯒꯨꯝꯕ ꯒ꯭ꯔꯍ ꯌꯥꯎꯔꯝꯕ ꯍꯥꯏꯕꯁꯤ ꯃꯁꯤꯒꯤ ꯑꯣꯏꯊꯣꯛꯄꯁꯤ ꯁꯥꯊꯤꯅ ꯋꯥꯡꯉꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯉꯁꯤꯐꯥꯎꯗ ꯑꯩꯈꯣꯏꯅ ꯑꯦꯂꯤꯌꯟ ꯊꯦꯡꯅꯕꯒꯤ ꯆꯞ ꯆꯥꯕ ꯃꯔꯤꯛ ꯆꯨꯝꯕ ꯁꯥꯈꯤ ꯁꯥꯕꯣꯟ ꯑꯃꯗ ꯐꯪꯕꯗꯤ ꯂꯩꯇ꯭ꯔꯤ ꯑꯦꯂꯤꯌꯟꯁꯤ ꯇꯁꯦꯡꯅ ꯂꯩꯔꯝꯃꯒꯁꯨ ꯃꯣꯏ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯇꯁꯦꯡꯕ ꯁꯥꯈꯤ ꯁꯥꯕꯣꯟꯗꯤ ꯑꯩꯈꯣꯏꯅ ꯁꯨꯡꯐꯪ ꯐꯪꯕ ꯉꯝꯈꯤꯗꯕ ꯌꯥꯏ ꯃꯣꯏꯒ ꯑꯩꯈꯣꯏꯒ ꯁꯛꯀ ꯁꯨꯡꯊꯦꯡ ꯊꯦꯡꯅꯈꯤꯗꯕ ꯌꯥꯏ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯚꯔꯁ ꯑꯁꯤ ꯄꯥꯛ ꯆꯥꯎꯕ ꯑꯦꯛꯁꯄꯥꯟ ꯇꯧꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯤꯕꯅꯤ ꯒꯦꯂꯦꯛꯁꯤꯁꯤꯡ ꯑꯁꯤꯁꯨ ꯑꯃꯒ ꯁꯨꯝ ꯂꯥꯞꯊꯣꯛꯅꯔꯛꯂꯤꯕꯅꯤ ꯃꯔꯝꯁꯤꯅ ꯃꯉꯥꯜꯒꯤ ꯑꯌꯥꯡꯕꯗꯒꯤ ꯍꯦꯟꯅ ꯌꯥꯡꯅ ꯄꯥꯏꯕ ꯉꯝꯕ ꯎꯄꯥꯏ ꯑꯃ ꯄꯨꯊꯣꯛꯇ꯭ꯔꯒꯗꯤ ꯒꯦꯂꯦꯛꯁꯤꯁꯤꯡꯒꯤ ꯃꯔꯛꯇ ꯀꯣꯏꯗꯨꯅ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕ ꯍꯥꯏꯕꯁꯤ ꯃꯁꯤ ꯑꯣꯏꯊꯣꯛꯄꯗ ꯌꯥꯝ ꯂꯨꯅ ꯊꯣꯛꯈꯤꯅꯤ ꯍꯥꯏꯔꯤ ꯁꯤꯒꯨꯝꯕꯁꯤ ꯂꯩꯕꯅ ꯑꯦꯂꯤꯌꯟꯒ ꯑꯩꯈꯣꯏꯒꯤ ꯍꯦꯟꯆꯦꯛ ꯇꯧꯅꯕ ꯅꯠꯇ꯭ꯔꯒ ꯉꯛꯊꯤ ꯆꯞꯅꯔꯛꯄꯒꯤ ꯑꯣꯏꯊꯣꯛꯄꯁꯤ ꯌꯥꯝ ꯅꯦꯝꯃꯤ ꯍꯥꯏꯔꯤ Number 6 ꯀ꯭ꯋꯦꯖꯥꯔꯁ ꯅꯣꯡꯊꯛꯇ ꯂꯩꯕ ꯁꯛꯇꯤ ꯂꯩꯕ ꯄꯣꯠꯁꯤꯡꯒꯤ ꯃꯅꯨꯡꯗ ꯀ꯭ꯋꯦꯖꯥꯔꯁꯤꯁꯨ ꯑꯃꯅꯤ ꯀ꯭ꯋꯦꯖꯥꯔꯁꯤ ꯑꯦꯛꯇꯤꯕ ꯒꯦꯂꯦꯛꯁꯤꯁꯤꯡꯒꯤ ꯃꯌꯥꯏꯗ ꯂꯩꯒꯜꯂꯤ ꯑꯃꯗꯤ ꯃꯣꯏꯁꯤ ꯈ꯭ꯋꯥꯏ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯈ꯭ꯋꯥꯏ ꯑꯦꯅꯔꯖꯦꯇꯤꯛ ꯑꯣꯏꯕ ꯃꯔꯅꯥꯏ ꯃꯁꯦꯛ ꯃꯉꯥꯜ ꯄꯨꯊꯣꯛꯆꯕ ꯄꯣꯠ ꯑꯃꯅꯤ ꯁꯨꯞꯅꯩ ꯀ꯭ꯋꯦꯖꯥꯔ ꯑꯃꯈꯛꯅ ꯑꯩꯈꯣꯏꯒꯤ ꯃꯤꯜꯀꯤ ꯋꯦ ꯒꯦꯂꯦꯛꯁꯤꯁꯤꯒꯤ ꯑꯦꯅꯔꯖꯤ 1,000,000 ꯊꯥꯗꯣꯛꯏ ꯍꯥꯏꯔꯤ Number 7 ꯈ꯭ꯋꯥꯏ ꯁꯥꯕ ꯑꯃꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯉꯥꯟꯕ ꯁꯨꯄꯔꯅꯣꯚꯥ ꯁꯨꯄꯔꯅꯣꯚꯥ ꯑꯁꯤ ꯀꯔꯝ ꯀꯥꯟꯗ ꯑꯣꯏꯔꯛꯏ ꯀꯔꯝ ꯀꯥꯟꯗ ꯊꯣꯔꯛꯏ ꯑꯆꯧꯕ ꯊꯋꯥꯟꯃꯤꯆꯥꯛ ꯑꯃ ꯁꯤꯔꯒ ꯄꯣꯛꯈꯥꯏꯕ ꯃꯇꯝꯗ ꯊꯣꯔꯛꯏ ꯁꯨꯄꯔꯅꯣꯚꯥ ꯑꯁꯤ 𝗪 LH15 ꯍꯥꯏꯔꯤꯕ ꯁꯨꯄꯔꯅꯣꯚꯥ ꯑꯁꯤꯅ ꯉꯁꯤ ꯐꯥꯎꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯕ ꯑꯃꯗꯤ ꯉꯥꯟꯕ ꯁꯨꯄꯔꯅꯣꯚꯥ ꯑꯗꯨ ꯑꯣꯏꯔꯤ ꯃꯥꯒꯤ ꯃꯩꯁꯥ ꯑꯁꯤ 100 ꯕꯤꯂꯤꯌꯟ ꯀꯦꯜꯚꯤꯟ ꯌꯧꯈ꯭ꯔꯦ ꯍꯥꯏꯔꯤ ꯄꯟꯕ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯇꯦꯝꯄꯔꯦꯆꯔꯁꯤꯗꯤ ꯁꯨꯞꯅꯒꯤ 288 ꯀꯦꯜꯚꯤꯟ ꯂꯣꯝꯇꯅꯤ ꯃꯥꯅ ꯉꯥꯟꯕꯒꯤ ꯆꯥꯡ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠꯁꯤꯒꯨꯝꯕ ꯕꯤꯂꯤꯌꯟ 963ꯒꯤ ꯆꯥꯡꯗꯅꯤ ꯍꯥꯏꯔꯤ ꯃꯤꯠ ꯎꯏꯁꯤꯜꯂꯒ ꯚꯥꯞꯅ ꯁꯥꯒꯠꯂꯒ ꯌꯦꯡꯕꯗ ꯃꯤꯠꯇꯨꯝ ꯇꯥꯡꯒꯦ ꯇꯧꯏ Number 8 ꯁ꯭ꯄꯦꯁ ꯁꯨꯠ ꯁꯦꯠꯇꯨꯅ ꯁ꯭ꯄꯦꯁꯇ ꯃꯄꯥꯟ ꯊꯣꯛꯄ ꯁ꯭ꯄꯦꯁ ꯁꯨꯠ ꯁꯦꯠꯇꯨꯅ ꯁ꯭ꯄꯦꯁꯇ ꯊꯣꯛꯂꯗꯤ ꯑꯗꯨꯝ ꯁꯨꯝꯅ ꯁꯦꯀꯦꯟ 15 ꯃꯅꯨꯡꯗ ꯒ꯭ꯌꯥꯟ ꯃꯥꯡꯉꯛꯀꯅꯤ ꯑꯗꯨꯒ ꯃꯁꯤꯁꯨ ꯗꯥꯎ ꯌꯥꯕꯁꯤꯡꯒꯤ ꯋꯥꯅꯤ ꯗꯥꯎ ꯌꯥꯗꯕꯁꯤꯡꯗꯤ ꯁꯦꯀꯦꯟ 15 ꯐꯥꯎ ꯌꯧꯅ ꯆꯠꯂꯣꯏ ꯄꯨꯝꯍꯥꯡ ꯍꯥꯡꯕ ꯀꯩꯁꯨ ꯂꯩꯇꯕ ꯚꯦꯀ꯭ꯌꯨꯝ ꯑꯁꯤꯅ ꯊꯧꯕꯣꯝꯕꯤꯁꯤ ꯁꯦꯒꯥꯏꯔꯛꯇꯨꯅ ꯃꯤꯠꯀꯨꯞ ꯈꯔꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯍꯟꯒꯅꯤ Number 9 ꯗꯥꯔꯛ ꯃꯦꯇꯔ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯚꯔꯁ ꯑꯁꯤ ꯁꯦꯝꯒꯠ ꯁꯥꯒꯠꯂꯛꯄꯗ ꯆꯪꯕ ꯃꯆꯥꯛ ꯃꯆꯜꯒꯤ ꯁꯨꯞꯅꯒꯤ 5%ꯇꯅꯤ ꯆꯥꯎꯈꯠꯂꯦ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯉꯁꯤ ꯐꯥꯎꯗ ꯈꯪꯕ ꯉꯝꯖꯔꯤꯕꯁꯤ ꯑꯇꯩ ꯂꯦꯝꯍꯧꯔꯤꯕ ꯌꯥꯝꯈ꯭ꯔꯕ 95% ꯑꯁꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯎꯕ ꯉꯝꯗ꯭ꯔꯤꯕ ꯗꯥꯔꯛ ꯃꯦꯇꯔ ꯗꯥꯔꯛ ꯑꯦꯅꯔꯖꯤ ꯉꯥꯛꯇꯅꯤ ꯃꯔꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯚꯔꯁ ꯑꯁꯤ ꯁꯦꯝꯒꯠ ꯁꯥꯒꯠꯂꯛꯈꯤꯕꯒꯤ ꯃꯆꯥꯛ ꯃꯆꯜꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯇꯝꯒꯗꯕ ꯈꯪꯖꯤꯟꯒꯗꯕ ꯌꯥꯝ ꯁꯥꯊꯤꯅ ꯋꯥꯠꯂꯤ ꯍꯥꯏꯕꯅꯤ Number 10 ꯁ꯭ꯄꯦꯁꯇ ꯈꯣꯟꯖꯦꯜ ꯊꯣꯛꯇꯦ ꯅꯪꯅ ꯂꯥꯎꯔꯕꯁꯨ ꯇꯥꯔꯣꯏ ꯃꯁꯤꯗꯤ ꯍꯥꯟꯅꯗꯒꯤ ꯈꯪꯕꯁꯨ ꯌꯥꯎꯕꯤꯔꯝꯒꯅꯤ ꯁ꯭ꯄꯦꯁꯇ ꯅꯨꯡꯁꯤꯠ ꯂꯩꯇꯕꯅ ꯁꯥꯎꯟ ꯋꯦꯕꯁꯤꯡ ꯇ꯭ꯔꯦꯚꯦꯜ ꯇꯧꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯅꯥꯁꯥꯅ ꯊꯥꯗꯣꯔꯛꯄ ꯑꯅꯧꯕ ꯄꯥꯎ ꯑꯃꯗ ꯔꯥꯏꯠ ꯀꯟꯗꯤꯁꯟꯁꯇꯗꯤ ꯁ꯭ꯄꯦꯁꯇꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯐꯪꯉꯛꯄ ꯌꯥꯎꯏ ꯍꯥꯏꯔꯤ ꯈꯨꯗꯝ ꯑꯣꯏꯅ ꯕ꯭ꯂꯦꯛ ꯍꯣꯜ ꯑꯃꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯑꯁꯥꯕ ꯒ꯭ꯌꯥꯁꯁꯤꯡ ꯑꯗꯨꯒꯤ ꯆꯔꯥꯡꯅꯕ ꯃꯈꯣꯜ ꯅꯥꯁꯥꯅ ꯔꯦꯀꯣꯔꯗ ꯇꯧꯔꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ